नाराल सेना कुकी मिलिटेंट सिंग नोंगमई कापनबदा खुलंगाकपा अमा सिरे निपान सोकले कुकी मिलिटेंट मंगाना सिरमगनी हाइना थाजनरे ngasi ayuk pung 7:30 rom taba matamda Bisnupur district ki Moirang police station gi manung channa naral sena ge maning thang basing gi sarukta ge hana lumduna leramba kuki militant singna nongmai kapsilak padagi lau suba miyoy ama nongmai na panduna sokle makha ta na nongmai kapna bada khunja volunteer ama sire miyoy ni pa na sokle haire ahan ba waina sokla ba miyoy asigi mameng Salam Jotin sahini fu apokpa iboton kawe naral sena ward number 1 dagi ne Maki yathang bathawa ka tainaba lengjumda nongmai maru ama panbadage haujik North AOC da leiraba Raj Medicity Hospital da aruba phibam da laikan aduna leire nongmai kapsilakpagi thogdok asida soklaba Salam Jotin amade Naral Sena ward number 7 da leiba Haisnam Sunil sahi 19 apokpa leikidraba ibo pisak hairiba miyoy asiga makhoi gi singkhong da leiba labukta lau suba chatpane nongmai na palaba Salam Jotin na lau siamdun leiringai aduga Haisnam Sunil na Sajik fanduna leidingai matamda kuki militant singna nongmai round tararom kapsilakibane maduda sajik fanduna leiba Haisnam Sunil na lauri da pakthaduna leikhe aduga Salam Jotin na afing afai oina chenbadagi mahake waithang bathabaka tainaba lengjum mayada nongmai maru ama panduna sokhe khudakta Haisnam Sunil na mahakpo poraga labuk adudagi puthoraktuna khunja singa thengnakhe tungda asokpa si Bisnupur district hospital da pukhatlaba matungda Raj Medicity da refer tawrakpadagi haujik aruba phibam da laikan aduna leire kuki militant singna nongmai kapsilaktuna landarakpagi thawong ase pendaba phongdoktuna maikai adomgi masing yamlaba miyam thomjilaktuna Naral Sena maningda leiba ani suba IRB battalion da thomjinduna kuki militant singna nongmai kapsilaktuna asokapan nanglaba phauba handuna nongmai kapagi thabak chathade haiduna miyamna pendabagi kholaw kaya lauksinke Masigi matungda khulngak liba khunja volunteer amade Bisnupur district police ki commando kangbu sing thogdok thokphum da thomjilaktuna kuki militant singi khongul lina bahona khe maduda manak aduda leiba Sikh regiment ki kangbu na changba yaroi haiduna makhoi gi gari na chingba thachinduna thamkhibadage khunja singa yamna chawna ungkhana ba thokhe masigi matungda khulngak liba khunja singna Sikh regiment ki athingba du namkhaiduna nongmai kapsilak liba kuki militant singi leifam aduda thomjinduna makha ta na nongmai kapna khe Nongmai kapna badudasu ngasi ayok pung 12:09 nifuga mangarom chatpada kuki militant singna kapsilakpa nongmai na khunja volunteer ama khongi khubomda nongmai maruna panbadagi sokhe asokpa miyoy asisu laikanana bagi damakta Jenimsta ngasi numijungba pung 12 taba matamda pukhatkhe nakal animakta nongmai kapna basi numijungba pung 12 taba matamda hena kangkhalakhe nongmai kapna baduda makha tana kuki militant singna kapsilakpa nongmai na khunja volunteer amasu Khwangi sarukta nongmai maruna panduna sokhe makha tana nungthil pung 3:30 phauba leptana nongmai kapna bada volunteer ani amasu khong amasung khutki sarukta nongmai maruna panduna sokhe asokpa sing ase Imphal gi hospital singda pukhatuna laika nakhre yamna ka hena thina sokpa natte loina na makha tana nongmai kapna phamda khunja volunteer sing amade Bisnupur district police ki kangbu thomjinduna haujiksu akanba mongda nongmai kapagi thabak chathare kuki militant singi maikai da miyoy mangarom siramgani haina thajanare nongmai kapna phamge chingkhongda masing yamlaba khunja nupi nupa mayam thomjinduna leikhe chairak asida Sikh regiment ki kangbuna khunja volunteer singna kuki militant sing takthoknaba changsinaba honabada lambi thingjinkhibagi thawong adubu yamna kanna yaningdaba phongdoktuna khunja kayana reiba JCB puthoroktuna Sikh regiment ki sathoksin tawpham oiriba thamna pokpi amade Naral Sena maninge Hai Kenel gi lambi gi saruk adu kom sana kothokuna sathoksin tawba yahan khedrei makha tana nungthil pung manga phawbada nakal ani makta nongmai kapna ba lepkhidei